Johnny Depp amadi Amber Heard Kota Tingnaba warisi adum soidana tabiramani khanjai. Masi divorce case Matei-Manao Khatnabada case amanate Khainabadi makoini 2017 da Khainakhrabane. Handa case na defamation case ne. Video si makasa thadringai ahan boina khangmina sei defamation haibse karino. Oida manganga ga mi amagi mingcha thianba ija chuan babu defamation kawe. Hairiba waduna chumboina magade defamation case haibse leiroi. Adubu aran boiram lagade mingcha thiriba misaktuna thialakliba midugi mathakta kota case thangat piyai asumna thangatpa case asibuni defamation case haibse. Defamation case ki danida mingcha thiraba midu daida mingcha thialiba miduna achobu sinpham ama compensation oina thianbagi matang yaure masi kari maramgina dandida achobu sinpham ama chenalibase kari maramgina Amber Heard na Johnny Depp ta achobu sinpham ama thianbagi wasu adom tabiramani khanjai pakumsi am line epizage aigi sendong yam leiba cha hotel am leidana khalase aigi hotel sna tha amada lupa lakh amadagi dadana dum tanmanga me Nomadi lekai yi kalak kanjaw ni pa mana aigi chani am hawribadu madu hakchang sokpadugumba phataba chemical ma yansin badagini haina sandok lamle mastagi aigi hotel nongmagi mi chang ban tharakuna thamda lupa lakh magi meya tanamadu madu sutleng palising kunlom tamak tan mahurgle yam hanthragle aigi sendo kari dagi kanagumba magi machindagi thorakpa oidaba wa khargi maramdagi matangsta sumna kanagumba magi freedom of speech phungdokliba maning tamna phungdokpa yabagi right si serana na sizinaduna kanagumba gi mingcha thialaba migi lekha ta halagade higai wa ngangiba midugi mathakta defamation case thangatpa yabagi hak sangvidhanai khoida piri magi waduna tasingna oidaba minamboram lagade magi maramgudam nongda thokiba mangata singdu phukaran boina nongda sel thiangane defamation case ki maramdai khoi charakpa khangminarabnina Johnny Depp family Amber Heard ki maramdamu mayon sulase maraktana hakchang favana sengbalanne aduba huskanstadi masigi lansi phangba haibasi khwai aruba mo oinare siguma chiraba tanjasta service rehab private limited na hakselgadamu matam sigyam sunarabadugumba product ohum puthupirgle number 1 Aspos masigi hai makhal kun mathoi punsilaga semba juice thapuna aikhoigi cells in protect tobi immune system kankadanduna mai matai kya da ngak thokpi even cancer na rakadaba risk fa wan thale bb amani diabetes ler kadaba gi kanbada chawna tengbange mit amadi singli nauri fagadhali chawa tumba hen kadhale juice asna heart liver amdi kidney su fanale helle number 2 sarva boost mel masi sizna bana family le health chendaba family sonba penis consume bating mai yauda fagadhanbada chawna kan halle stamina hen kadhale hakchang khen kadhale number 3 slim care juice masi sizna bana idea wa fat ki changan thale arumba helabasing gi pukta fat pace lak ban thale chana thakna badi yorpa mathau hakchang na chupsin ban thale hakchang gi arumba hen gatpaga mari leina na narakadab leina singdagi kanbada chawna tengbange production si pami basingna screen the half set number stay the hosuma call to Johnny Depp amadi Amber Heard daram daidi hariba movie sigi set 2009 da thenglarakpade masnai makoini marilina rakhi 2014 na makoini guest tawki amadi 2015 da lohongki aduga lohongwa tha taramanga khaki matungda makoini khainabagi divorce file amu tawrakhi 2017 da gi makoini to khainaki moigi khukhaina se tarai hekta khainaki banade Amber Heard na ahan boina Johnny Depp na mabu ot naire ayama matamda ma yu sungauduna talai haina kota wakalakhi Johnny Depp na kari haire mana igi lanthum sales sigi share pame madugini mana ibu iral piribadu sengau pambagini case makhasa tharakhi divorce to loisin nabagdama tangtabi khaina thokna nugdama Johnny and Amber Heard $7 million thiba takhi asumna makhwin he khaina khiwaga media da chajatwa sandorakhi madudi Amber Heard di supporting role tamu phanglag lerambi icham pe law actress ne adubu Johnny thengnaru Johnny ki mapalagi lead actress phangjarkhibane aduga hosingna $7 million amasu phangkidore nungaireni made puket ketlamane singmo wasi Amber Heard na toina tamalakpadage mana lawthurakhi khainabai case ngambai aina phangduriba $7 million asai dan tawthuklane sumna yam lingna lawthurakhi $3.5 million amana ACLU da aduga lemhawriba $3.5 million aduna CHLA da donate tawthuklani dana lawthurakhi matangsta Johnny na harakhi
Dan tauthokadab leiragadi sanfumsi NGO singdugi bank account oina direct transfer tawraklakidana. Do wafumsidadi Amber Heard ni yakide. 2017 da Johnny Depp ke Khainakhraba Amber Heard Elon Musk ka mugde to bahuraki. Adubu ikui dina mokoini so 2017 da dudadum Khainakhi. 2018 UK da leba news agency mana article ama phongakhi. Madude matu fubu nupi utpa Johnny Depp fu J.K. Rowling na magi movie Fantastic Beasts da dum kumhan kin haisibo kamai to jano. Fantastic Beasts movie si UK gi oibana sigma miyamna negative na takslak pasagi maramdagi Johnny Depp movies da lauthok pataki lauthokhi. Mastai Johnny Depp na mabu nupi fubu ni haina article phongliba news agency sigi mathakda case ma file tawkhi. Aduba US ki magi divorce case adasu Amber Heard na ngkibuduna maram oraga UK ki cases maha maithiki. Asumna mathang magi mingcha thiraki career le khata rakhi project ya di magi ming lauthoraki. Court hanna na maithiraba matung Johnny Depp na matau karamna court thingdan abu khwari ki chawba case ma pi mada matau karamna mai palakhi haibudu matang da mo lagna se. 2018 ki December da Amber Heard na Washington Post da warol ma phongakhi. Warol adu da mana sumna palakhi. Chahi ani gi mamang da nupi ngangi mathak da chathaba myut minai gi mayok da lepu gidam aibu hinamsta miyam na hina sakhang birakhi. Sigi wahi parings da yawba sumnai wahi ohum khakta dagine. Khatnaba khuding nupi gi hakan hanekta sangbusisu lan gani haibi yam phajaba pawselama malemsta piragi Amber Heard ki mathakta yam nana laman khumak toribasi nupi sigi amot pakya mathi phamalak toribasi. Panbe ai makoini na 2017 da Khainaba matamda yam lubu che ama yana che ama soi tongnakhi. Yana che do gi warol de Khainaraba mutung directly or indirectly chinna boiro ai boina boiro amana amagi fattaba natraga hunduna ngangnaba khak yaroi haibisne. Adubu sigi wahi paringsta chahi ani gi mamang haibu wahi umsna apaba singi wakhalda Johnny Depp ki fattaba mami ama tahali. Masimukti soi tongna kiba yana chi adu ki kangon thugaibni haina Johnny Depp na lawkhi amade Amber Heard na mabu na hongna na yole na hongna na mingcha thialle magi Washington Post ki article adu na maram maraga Pirates of the Caribbean na jingba achawa project ya manghalle maram sina defamation gi damag Amber Heard na mongonda $50 million thian view haina Virginia court wakalakhi defamation case file tawslakhi. Tanjaste Amber Heard na so Johnny na mabu comment movie degi lauthokna bo honai haibigi maralda manas onsil gi defamation case file tawslakhi amade masigi damag Johnny na mongonda $100 million thian gadabni haina court takslakhi. Asumna inaw naw na mabani court amuk thengkaina ba horkhibane. Case asigi manungsana makhoigi haukraba wathoksing inaw naw thigalubdagi hana khangnaramdaba Amber Heard ki amot pakya mathi phonglakibane. Washington Post ta phonglakhiba article do Amber Heard masana fau I boiram kide. ACLU na iraga Amber gi legal team na check tawraga edit phadit khara tawraga finalize to ki boiram ki. Plan di masine. ACLU na moigi ambassador oribe Amber gi mingsat urong hina masa phando handuna moida sel hina lakna basin ba pam ki. Nakal amarum de Amber so magi mingsat urong hina phaja thon ka da article ado ya comment release taw ka da tarik me anakna phongbir u hani ACLU da fau request taw ki haidi. Karigi magi mamal khangtang tangkhat pe yana ba. Asumna makhoi khuding na masa masa gi oisanam da ngaunari ngai Johnny Depp ki kide najum kide Johnny di court han na maithi krabni na magi wa kanam tana tabira royesne. Handa ki mai hu defamation cases ki hor pasaruk da Johnny Depp ki ukil khara public ta maka phungdok pe yadi haina ki bawa khara maka phungdok lubogi court na remove tawki lawthoki mastagi ne Johnny Depp ki anei bi ukil ma lak tori base Camille ki cross examination aduki matik viral chatkibane. Amber na CHLA da dan tawni lawthokiba 3.5 million adu dan tawri sumna gi lak ani khak tawrumki. ACLU da su 3.5 million haikibadu 1.3 million tamuk tawrumki. Aduga sigi 1.3 million na sigi manung da so lak nipan makhai amadi loan maski paisa oiramki. Johnny na phubu dagi haina thaklakiba photo sing so edit taw thukpa ngaktane haina digital forensic experts na phongdorki kupna thigalubuda. Amber Heard na bottle na thongbuda Johnny gi khusa to pongkai sokibgi wa du so court na haksina lawrakhi. Asumna Johnny ki defamation case court na yam haksina lawrok pagaloina na Amber na Johnny da compensation oina $10 million amade punitive damage haidi mana tawkiba soibudu gi dandi oina $3.5 million amaga punna
$13.5 million Johnny Deppta thinaba rai taki. Masimukti Amber Heard na masagi sale na di thiba ngamoidaba senphamne.